Hello mayam ngasi dai mo laksere mayam ngasi nai ngasi aina saja kadru bise ok thongmane do mayam champut chu leire ko amnu sinda ka lectures ka leba ko mayam ai gi video sibu ana wi yemi bising like am di subscribe to wiramo adu de mayam sar ga hawak to bhaisra age si hayaw dare ko na ni khangman this happen all the time. This happen. Chikuma. This happen. This happen. Happen. Tag. Oh, what do? Kalian oi bagi. Campuran sari ko ma'am. Sao đi mà kalian tadi sampu dah salah lagi ma'am mà tung phải giờ bấm tàn là sai mà rồi làm em hindi khang ngang giờ cái có sáu mươi tiền thì thao tụi mình nó cái tiếng hindi ngang hoài này chắp là đúng nhiều hoài bà ये बोन है बोन वाखरा एक्सप्लेन तो है sao đã nhiều mà nếu tôi già rồi mày hello kìa kalian nung saja sai ko ma'am khang ba ngam de lai bu ngam de sagi ma'am wow 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 tụi mẹ ui để sao tập 일단 아차라가 와 달아 와우
इतना अच्छा है ना तेलो सनम सनम हागा तेलो कोट के तरह का वाओ चम्मच से कना तो रहे ना खुद तुम पाए रखे 잠깐이가 잠깐이 가와이 아우다 잠깐이 엄마이 잠깐이不怎么一直咧好마루지 ये बॉयल है सिर्फ बॉयल कोई लोग बॉयल खाते नहीं ऐसा कुकर में बनाया है 100 बार के आसपास मैंने सीटी लगाया कुकर का सीटी मरू मचा ươm giận nhưng à wow ươm nồng xì घर याद आ रही है जाने का मन कर रहा है क्या करें अरे हुचकान ज़्यादा आजकल तो ज़्यादा फेट नहीं खा सकते मसल
ꯇꯣꯜꯂꯔꯣꯏ ꯍꯥꯎꯋꯤ ꯍꯥꯎꯋꯤ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯎꯋꯤ ꯃꯔꯨꯁꯤ ꯍꯦꯛꯇ ꯌꯥꯎꯔꯝꯃꯤ ꯕꯣꯟ ꯍꯦꯛ ꯍꯥꯎꯋꯦ ꯁꯥꯁꯨ ꯁꯥꯕ ꯅꯨꯡꯁꯥ ꯍꯨꯃꯥꯡ ꯁꯥꯏ ꯍꯥꯏꯕ ꯅꯨꯡꯁꯥ ꯍꯥꯏꯕ ꯁꯤꯗ ꯊꯥꯕ ꯍꯦꯟꯖꯥꯡ ꯅꯥꯄꯤꯒ ꯁ꯭ꯋꯥꯏꯗ ꯊꯥꯕ ꯌꯥꯝ ꯈꯦꯠꯅꯩ ꯃꯅꯤꯄꯨꯔꯒꯤꯗꯨ ꯃꯌꯥꯝ ꯍꯥꯎꯋꯦ ꯁ꯭ꯋꯥꯏꯁꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃ ꯊꯣꯛꯑꯦꯕ ꯃꯅꯤꯄꯨꯔꯗ ꯍꯩꯅꯧ ꯄꯥꯟꯕ ꯍꯧꯅꯗ ꯉꯥꯏꯔꯤ ꯁ꯭ꯋꯥꯏꯗ ꯃꯨꯜꯂꯕꯅꯤ ꯈꯜꯂꯣ Champut is the best. Hawi. Tathora. 하고도 그냥 와 아이스 짜면 하왜 그러면 잡으러 그냥 뭐지 살간다 야암나 하고도 왜 ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯆꯥꯕ ꯂꯣꯏꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝ ꯑꯅꯧꯕ ꯌꯦꯡꯕꯤꯕꯁꯤꯡꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯇꯠꯇꯅ ꯌꯦꯡꯕꯤꯕ ꯃꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯦ ꯃꯌꯥꯝ ꯑꯩ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯥꯟꯗꯁꯨ ꯑꯃꯨꯛꯀ ꯅꯝꯗꯣꯏꯅꯦꯕ ꯌꯨꯝꯒꯤ ꯆꯥꯛ ꯌꯦꯟꯖꯥꯡ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯁꯦꯡꯕ ꯑꯩꯗꯤ ꯎꯇꯤ ꯑꯁꯪꯕ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕꯀꯣ ꯊꯣꯡꯕ ꯍꯩꯇꯦꯕ ꯑꯩ ꯌꯨꯝ ꯂꯥꯛꯀꯥꯟꯗ ꯌꯨꯝ ꯂꯥꯛꯀꯥꯟꯗꯀꯣ ꯏꯃꯥꯗ ꯊꯣꯡꯍꯟꯒꯦ ꯑꯗꯨꯒ ꯆꯥꯒꯦ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯏꯃꯥꯗꯒꯤ ꯊꯣꯡꯕꯁꯨ ꯇꯝꯕ ꯍꯩꯔꯒ ꯂꯥꯛꯑꯒꯦ ꯃꯊꯪꯗꯗꯤ ꯍꯩꯗꯤ ꯍꯩꯌꯦꯕꯀꯣ ꯁꯪꯉꯨ ꯌꯥꯗꯦꯕ ꯑꯗꯨ ꯈꯪꯗꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯀꯥꯟꯗ ꯃꯌꯥꯝ ꯆꯥꯖꯔꯛꯀꯦ ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯎꯇꯤ ꯑꯁꯪꯕ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯑꯩ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯗ꯭ꯔꯤꯕꯁꯤꯡ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯦ ꯃꯈꯥ ꯇꯥꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯌꯦꯡꯗ꯭ꯔꯤꯕꯁꯤꯡꯁꯨ ꯌꯦꯡꯕꯤꯌꯨ ꯃꯄꯨꯡ ꯐꯥꯅ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯆꯥꯕ ꯂꯣꯏꯖꯔꯦ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ